Image walk the main tabiri basumbu yimnam Anuradha Devi Nekono Krumzari. Howsay Maroi Kongba Marugi Life Hamlenda cookies in a no makeup selacre KNAP Mari Pare. Empowering Indian youth for global leadership in science and innovation for Bixit Bharat Haibathimda National Science Day Tharampang Thokre. Comparison of serologic and immune response of hepatitis B vaccine following rapid or standard regimen in the people who inject drugs Hiramda dissemination works of Thokre. Loinana Uttarakhand ge Chamole district da un Kintarapada BRO ge worker nipumatoi Nansen Cray. House of Pausan Pizari Manipur da President Run Tamlakraba Matung Lamda Masida Hosagoriba Pibambasi Laksinaba Amadi Mausagi Tangdulaitaba Pibampa Amada Langnanabage Pandamda Governor Ajay Kumar Bhalana Lutokiba Kulaishing Pikalangnaba Matam Takraba Matung Ngasi Amuhana Haiba Kulaishing Pikalangnaba Matamamo Sangdokle Haina Jeron Tokduna letting a Cherapta Komba Maru Laipalangi Chingdege Koke Kulai Piper Singna Laito Tinto Pang Tokpa Lakipa Sing that no make up Cray. Micah Yadomge Koisa Noraba Miamna Lambiting Bage Kongzang Sang Sing Cray. Hariba Togasi Ngasi Ayopung Mapanda Kara Helapada Hariba Laipalem Asida Chahi Amagi Manunda Lamtagi Noma Panba Numid Asida Tangai Padana Pangtok Tabaya Draba Laito Tintoge Taram Pangtong Naba Madi Laineva Sindege Ayaba Lautuna Security Galoina Hariba Tauram Pangba Horakpada Nomai Kapsalapage Togda the Tokibane. Hariba Laipalem Asigi Jingsang Parenka Asida Kuki Singe Bunker Nipurompe Hana Ngasisu Madi Laineva Singna. Tugaiduna Tambana Hariba Mapamba Asida Makoina Tatana Nomai Kapage Tabakase Satarakibane. Tawong adubo yaning daba pungdukduna lambi tingbage kongsang jangsi lambi amana hai lamda masage irang asi loishanan biro aikoi ingna jingna santi oina mausage punsida leijrege haina lauduna lakpani housing Manipur da president role thamkraba matung governor na santi hansal halam nabane haina khulai sing pikhalang naba khangalakpadage tampake khol ngakpa sange khulai sing loina ngarang pikhat krai Kulai sing pika kraba matung ngase amung hana kuki kulai pai singna nomai kapsalapa haiba asidiyam na pende kuki singi mathakta su gapnana akanba miyang changduna action lokhatpiu karigumba action lokhapidaba taragade mama oibising sedriba phawwa khongjang changsalagane phongdokhe debada ngasi je akogi hauno matungna lai phorma changmaneba e ga kogi anaraga Adi the Mokutina no make up for a Neva. I think it is Nona the military woman going to Kusina, Gadavana High. I think I even know make a loan of Kakre. I don't want to get the Aquata Capere. I did be waiting and Yakochi you have never seen never when I see Lamiting the Mayama Kunjan. Woman the Makata and Haji Akogi dimension below Havani, I think in the Nomai Makata na kwena gome da haja ningi de kukiga gizo matichaba yachelo kapiyo akogi nongai loina ba kapira banina matile moina kai gumba akogi wakati tawi da do taragadi akoi makata ba shiri ba akogi khongam de khanaro makata ba khongam Amaramda Kampupi Police Amasung CRPF ke apun bate mamana lona thingrabala lob ke NTA ke kedan mari phare hai Police tagi phangba pau amagi matungina Kampupi District Police ke SP ke PM Makada CRPF ke A 155 amasung Kampupi Police na pharaba miyo shinka adude Kampupi District ke manung channa laiba Faijon Village tagi Lungau Sam Kibzen jahi kumapana apokpa Psycho How Kibzen Evenature Village tagi Lenmil Land Kibzen jahi kumanga Jalbung Village tagi Sangmelon Tuboy jahi kunmari apokpa Lenmang Tuiboy amadi Luang Sangon Village dagi Thangolung Kilong Jahi Kuntaret Apokpa Sonko Thang Kilong Gawe Hairi Makoi Singado Ahan Bagi Oina Wang Paung Satabada KNA Pigi Gogo Kibsent Allies Jamin Gawa Mioy Amagi Makada Tabak Dawani Haiba Kangbangam Le Hairi Manipur ge Chingamadi Tamda Ing Tappa Purangnaba Manipur ge Governor na Laura Basul Lamhentu Henba Kuki Singna
तौनिंगपता तौदुना लेरे कोंबा मरु लाइफलेंगे चिंगे नापोम सिंगदा कोकेगे बंकर निफु हैना लेरिबा असी अदुबा मतमदा गवर्नर ना लौथोंना बसिंबियो हाइना कोंबा मरु ना गवर्नर के पुनिन संगसलकले हिरमसगा मरि लेना ngase मणिपुर प्रेस ता पांगथोखिबा पावी मिफम बदा लुबसगे एग्जीक्यूटिव मेंबर हाइक्रुजम राजेशोना हाई चई अमगे मनुंगदा फाइरेंथागी नोमा पानबा नुमिता कोंबा मरुगे लाइफलेन असिदा लाइथौ पांगथोंनबा मरि लेनबा पुलिस डिपार्टमेंट इबसेरोन पीतुना मांगजौनना खंगनबदगे पुलिस के माइकेदेगे सु अयाबा पिरक्तुना लाइथौ असि पांगथोंनबा होनरिङैदा कुकी सिंगना अहनबा ओइना नोमै राउंड अमा ngase पुंग मापन खरा हेलपदा कापथरखिबने मदुदा करिसु खल्लुदना लाइथौ मखाताना चथदुना लेरिङैदा अमोहना राउंड 39 कापथरखिबने थवंका अदुना लाइथौ पांगबा लाक्लिबा सिंगदा अदुके मतेक मिपाइनबा अमा पोहले एचम चमना लाइगे थौरंपा अमा पांगथोंनबा होनबदा सेक्युरिटीना ngapa ngamdaduna nongmai kapsalapa asina manipur ki tungi laiba karino haiba ngamnaba amagi phibamda lagle hauzik lamdaba sida santi langnaba governor na lokhalapa khongtangda kunna ngakpa singe khulai sing pikhatuna leiringai sarak asida kuki singna chatharekliba asi haksana lawduna manipur ki governor na chapjaba action lokhatpiu loidana kongba maruge mathakta leiriba maka amade wakange chingsang singda khoki bangkar nipo hanna leiriba asi athubada lokthongnaba thabaka paikhatpiu amade laptapa sege gaubrona changba tongan tongamba maphamda leiriba laiphanlen singka asida laigi thorampa pangthobada ayen apant pihanba bigano phongdokhi ane yenga kulai surrender tohongani peace por kanina tawri pose akoi loina support tawri adada कुकी ना जम जम ना लाई की थोरम मचा म पांगथो पदा नुमै काबक पजी nga पंगम द्रगति मणिपुर की फ्यूचर से खराय दनो हाय बजे गवर्नर द हंजेगे अमदि मसी इंडिया गवर्नमेंट ना अथु मतमदा एनआरसी जनहन बियु लोइना खुन nga पजिंग द करिमत पीबी गनु लोगे बा केमता पोलुन पीबी गनु लोइना अखोय की लैरिबा तोंगान तोंगान बा कोंग मरु की लाइफम ले थांजिंग की लाइफम ले कौब्रु की लाइफम ले सिगी तोंगान तोंगान बा लाइफम ले म्याम सिदा चंग याबगी चप चाब सिक्योरिटी पीबीयू मसिदै द ngak सेंदना मणिपुर की मियामना अखोय धर्म जी चचरिबा मयाम पुनमंगना निंखा तमना लाइक फरमबगी अयाबदो फंगनबियू बंकर जिंग जे सिदोपियू हाइब पोचे ए मियाम थमजे Islam lining sapa maite pangan segi senglaba chahen tha Ramadanun Mubarak na lakpada lamda masada khunda riba Islam lining sapa kudimakta Manipur maite pangan welfare organization MMWO na yapapawzam pirakle loinana chahen tha na lakpada tha kunithoi mapung pharaklaba lamdam sida thokleba irang asina tangdu leitra daba Manipur miyang gi punsi ase mahusa gi punsi da hanjinduna nungsi sanaba chakhatpa nungaya phaba orasano Thasina lakpada Islam lining sa papuna mga mapung pana ibadat tawang naba honaminasi amadi Quranday iriba alagi yathang singang na saminaduna mapung pana jahen thasi sarugyaminasi Islam gi sanabi wangmada jahen tha manungda miyam tinba mapam lambi sarak talaga tawbigano haina MMWO na apil tawrakli Islam ge ona tainaba niti niyam anti social oiba thabak tarong khudimak thadok minaduna aikhoi amato oina tungi yumbiral sing sagalam se hainasu MMW ona pawzan pirakle High School Living Certificate Examination ge Impal Manungge Center Anida Board of Secondary Education Manipur ge chairman Akhamba Zoikumana Luchingba Kangbo Amaning Singkre Kansepuda Laiba Temple of Learning Skunda exam thariba Mahiroi Kharana Aranba Pambai Seasonaba Yanaba Chejet Kaya exam hall Manungda Pusil Lambadage Pagakre Mahiroi Shingna Aranba Pambai Seasonanaba Honabada Not Punsilambage Tawongbo Board Ki Chairman Zoikumana Nuaidaba Pongdorake Yangsang Kongsat Aduga Marilena Zoikumana ISSLC examination ta Asi Mahiroi Shinge Maru Eba exam Oibana Exam Center da Ladiba SOOC Singna Kanglon Chumna Pangtona Bahonabiu Bosemna Paikaliba Kongtangka Asida Status Sida Laiba Mahiroi Loop CSO Amadi Miamna Sogopio Haina Bildoki Ladiba Parent Guardian Aduga Atay
CSO organization खुदिमक हाइजरी मरमदी असुगुम परीक्षा से पब्लिक की वेब एग्जामिनेशन नि इचागी इशू की वेब परीक्षा नि मसीदा यामना थवा यावना अकोई बोर्ड की माइकेरोम दा कॉर्पोरेशन पीबीयू मसीदा परीक्षा अकोई निहनबा लहनबिकनु छात्र सिंगदा निहनबा लहनदबा बसे अकोई पुनमकी दायित्व नि हना लुबियू अदो बोर्ड न मणिपुर हौजक प्रेसिडेंट रोल थमदुना गवर्नर स्टेट असिदा शांति हजलंग पाइखलिबा खोंथांग सिंगा से डिस्ट्रिक्ट खुदिंगे स्पोकपर्सन अममम थमदुना डेली न्यूज बुलेटिन मियामदा संदोकदबने हाइना एमपीसीसी के चीफ स्पोकपर्सन हरीशो गोस्वामी न फोंदोरकले ngase कांग्रेस भवन पांथोकिबा पाउगी मिफंबा अमदा पाउमी संगना गवर्नर के इलेगेंट आर्म सरेंडर तौबगे डेडलाइन संगदोरकपगा मरी लेना मांगना मखा तारदुना हाई हाउजिंग स्टेटस दा गवर्नर पाइखलगलेबा खोंथांग से यमना थगनिंगाइनी अदुमपो चिंग अमदी तंपा अनिमक मानबा मोंगदा करम्बा डिस्ट्रिक्ट सिंगदा करी तौरी खुलाई क्या पिखलगले हाइबने चिंगबा सिंग अदो मियामदा अपडेट तौदुना खंगनबा डिस्ट्रिक्ट खुदिमके मिहुदा अममम थमदुना डेली न्यूज बुलेटिन अमा फोंबा अमा चंगे यानबा चिरो लेख्रबसु चिंग तंपा अनिदा मानतबा थबक तौरकलबदी लिसंगनी अमदा पीआर मतमदा स्टेट असिगे नहा कयाना मतम अदुगे लेंगा का अदुबो पामलक्तबदगी इरांग थोकिबा लेख्रे मरम असना लेंगा का असना चिंग तंपा अनिमक्ता मानबा मियंग अमा येंगबा चंगे मसिदा नतना स्टेट असिदा पीआर गे मतम असे मखा तांगना संगथदुना प्रजा मियमदा कुइना अवाबा पीदनबा बीजेपी के लेरिबा एमएलए सिंगना अथुबदा यासिनबा पुरक्तुना मियम की अफबा लेंगा का अमा सेमौद्रबदी एनिमेटेड सस्पेंशन थमलिबा था अनिगे मतंपा असे हेंदोखिदुना पीआर गे मतम संगथरकलबदे मियमदा हेना अवाबा ओइगनी अमदे असिगुंबा अमगा ताथोक तासन तौगदबा चेरबा मतंबा असदा ऑर्गेनाइजेशन खरगे मरुमदा लेदुना तमलखिबा परा काउदबा अमकोंपा हुनदुना वा nganglibaseng asi laibak thibani housing state asida oiriba phiabam asida kumna yengsinba machangi Indian Constitution ge makada taruk suba sadul ge makada territory kadragasu separate administration leiba lei maramba asina India lengana PR thamlagliba asi state asida santi hanjalangna ba upai leitabana natraga British colonial matamgi stake and carrot policy tawraklabadi kari oigani haiba adu majority phangliba BJP ge MLA amadi leiriba miyamna khanba amachangi phondokhe asai yanabe agreement point target to the hafet yang jare maduduri phajabe am jawre masi ngaglak tragadi ngalamuk 2001 gi do orangani akoi assembly ga mai chak ki ba PR matam orangani president rule matam dani madu kari to wonu hai matam da akoi gi tainabum akoi gi haijabum akoi muting jina pan badu melengak to leitabadagi miam punamong na haura kanda adugumba hena sathiba potama akoi thoki aduna governor na yamna proportionate oina yamna manana chang manana yengaga hairi reporting ge miam da delhi khangan bam changi number 1 da adu tawdadana mahna one sided oina to butargadi masigi hairiba potsidi hena jun 18 dagi na sathiba thogdoma manipur da some sort of civil war gumbagi mawong ama lakpa yabagi possibility layena aina laibra aina I thamjage Empowering Indian youth for global leadership in science and innovation for Biksit Bharat haiba thimda Manipur ge oinasu state level national science day thoram pangthokrai Samagra Siksa Manipur ga khusamnaduna education SK the science unit senduna Manipur State Film Development Society MSFDSK Palace Auditorium da pangthoke bathoram baduda education SK secretary Naurem Praveen education as Valley auditor additional director Bishosor Kumuksam education and as Hills ke additional director Dangmai Manglamp Education SK Joint Secretary Ilangmam Sonia Education S Manipur Chief Finance Officer Basaspati Mayump Sanatombina Tharamge Maru Eba Thoiba Mitungeno in Saduga K Mapungoi ba Tharampa Pangtok Tringai Mangzonana quiz competition Masu Pangtoke Taramba Aduge Sarukama Oina competition Adu Makong Batang Tarakraba Singe Manamatum Yantoke
Tharam aduga mari lenana Naurem Prabina Pundorakpada Science ki lamda ahanba oina Nobel Prize phangkhiba lekhidraba C.V. Ramangi Ningsing duna maki mapung numit asida ekwina malemgi mafam kyada Science Day ge tharam pangthokle Mahapu Ningsing duna haurakliba mahiroi kyana Science ge lamda hena khangningmage wakhat leina bane Asagumba Tharamba Kaya Asinaso, Mahiroi Shink Mahima Sink, Tambada Hena Puning Sangba Amadi, Apava Makairamda Punaba, Pandam Tamle Haiba Wapam Tamlake. The written part of it, written parts the 50 participants. See, koi kano the written the yawi madudagi S4 kangale hega, oral quizzing to budo. Masi basic Pangtupagi kenos handaki Manipugi Irang Tokribukan Sin Sata Sinda Yam Sarang Naba Muaita Pivam Mayam Toki with the Sigumba function Kas Sileraga Makoibu Hena Pavalambian Corona Bonabato, Adugi Pandam Subas that we saw out. Malimda Sakulaba Lebakya Ladybasi Science Amasung Technology Mapanani Masi Yaudana Lebaka Amakaidung Reso Sakopangamloi Iramda Masagi Hogalakliba Mairo Shingleso Science Ge Mangan Mapung Pana Lehenaba Amadi Hiram Gyada Tudu Hendona Tizan Humzenba Ngamnabeke Wakalon Piba Sandokpa Darkar Oile Haina Professor S.S. Dorendras Nangase Kamanipur College da College Asage Internet Quality Assurance Cell Ikangna Sinduna Pangtokiba Leva ke Chumlo Numit National Science Day ke Tharonga Marilena na Pondokre. Ngasi Pangtokiba Tharampa Aduda Tharam ge Pamba ke Leiteng Koina College Asage Principal Dr. O Rudrababu Amadi Associate Professor Y. Razu Loinana Tharampa Asage Akhanaba Wangangloi Oina former Dean School of Mathematical and Physical Sciences Amazon former ICAO Director Manipur University Professor Sawajam Dorendras in Asarugaki. Taramatuga Mari Lenana Mahana Makatana Pungdoki Bada Anoba Mahim Masengi Taurang New Education Policy 2020 Haudorakpa Asida Imalonda Henba Mieng Tamlak Libasi Ababa Kongtang Amani Imalonda Mahi Tambana Aikoida Kangdaba Kaya Ama Yamna Laina Gyanta Tahanba Ngamgadoribani Aikoiso Malemgi Takta Tizinda Humsinduna Anoba Wakalonta Anoba Port Amadi Anoba Terminology Kaya Putuktuna Aikoki Londa Tolabadi Malemda Lemdam Ase Masak Tapangam Gadoribani Science Amasung Technology Lamsida Hena Chakwadanaba Ehenba Mieng Changba Amadi Lengana Matik Saba Sempamso Kaitopiba Matautai Puadiki Matamdaso Kaksang Hadi Balamdamba Asi Yota Sunglambi Hibas in Mayek Singna Yaurabani Masina Taglabadi Equesu Ngalingi Matamdagi Hauna Science Samsung Technology Mangal Lady Hibani Hawalagliba Hausaki Mirona Hiram Sina Henakana Honaduna Tizinta Homsilabadi Equesu Malemda Sautona Masak Tapa Ngamgani Hinaso Mahana Makatana Pundoki Ngasigi Tharamatuda College Asige Mahiroi Sing Ozasanga Amadi NCC Unit ke Mahiroi Kyasu Saruyaki. National Science Day 2025 Kumbi College Desu Kumbi College Physics Department Amasung NSS Union Asindunanga Sepang Thokre. Tharamduda Kumbi College ke Principal L. Gopal Physics Department ke Assistant Professor ke S. Ramesho Susarugyaduna Raman Effect Scattering of Light ke Maramda Mahiroi Shingda Kangalake. Project Zigi Chahi Ama Mapunga Parapage Mapop Kumon Taurampa Ngase Kanglapata Labor JMbo Hall the Pangtokre. Tharamatuda Manipur State Legal Services Authority Game Member Secretary Benishori Maibam Department of Transfusion Medicine Rimske Professor Dr. A. Barindra Sarma Art and Culture Manipur Coordinator Samurai Lakpam Nabachandra Amadi Project Zigi Board Committee Longsam Chamsanna Atoipa Mitungland Oina Saruyaki. Tharamatuga Mari Lenana Project Zigi Board Committee Longsam Samchana High Tonga University College Singda Tamlipa Wakalont Manaba Mahiroi Shingna
ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯋꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯁꯦꯝꯗꯣꯛꯍꯧꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄ꯭ꯔꯣꯖꯦꯛ ꯖꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯆꯪꯁꯤꯟꯕꯅꯤ ꯇꯝꯁꯤꯟꯕ ꯇꯦꯡꯕꯥꯡꯕ ꯑꯃꯁꯨꯡ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯤꯡꯗ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯖꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯆꯍꯤ ꯑꯃ ꯑꯁꯤꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯔꯨꯛꯂꯛ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯂꯦꯒꯦꯜ ꯑꯦꯋꯦꯔꯅꯦꯁ ꯀꯦꯝꯄꯦꯟ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯝꯄꯦꯟ ꯋꯥꯇꯔ ꯀꯟꯖꯔቬꯁꯟ ꯐ꯭री एजुकेशन कैंपेन मास ट्री प्लांटेशन डांस कंपटीशन फ्री स्पोकन क्लास अचना संगबा कया तोंगा तोंगा इंस्टीट्यूशन सिंगे मैरोई सिंग लोइनाना पांगथोख्रे लोइनाना लेबाक असिदा तमलेबे एजुकेशन सिस्टम असि मतमगा चुनाबा मणिपुर गी लेहाउगा चुनाबा मोंगदा महिरोई सिंगदा लेबाक असिगे हिस्ट्री खंगनबा लेबाक असिगे ओइजबा लेबाक नुंगसिबा पोंगनबा ngamnanaba amadi afaba education system pa ama puraknabasu aikhoi punna honaminase hainasu miyamda appeal tawki aiba jaga sida aikhoi work for humanity group na work tawjai aduga legal aid club hariba sina aikhoi gi lamdam haiba se aikhoi gi reipa lamdam se manipur se india na nathai bi natra haiga na india da aikhoi na yaningdaba natra gana aikhoi na penja daba phanam leiba taraga su India da chani ro lo dum ba khoi gi manipur gi leimai da su chanabni na asigum lo ba lo sing ase khoi manipur gi miyam na thausa da ba ai sing ase khangda su ya ba gi ta ta le ba se ya de maram de kari gum ba matam da mating leba khunai amagidama haksang phanalaisi haba wakhlon gal loinana nomage oiba lemna laing bagi thoramba ma Democratic Student Alliance of Manipur desam thanga maira paibi apun balob amade is a hospital and research institute na khusamna sinduna thanga Jinglak Bajar Thanga Kunjemda ngasi pangthokre lemna layang bagi thoramba duda gynecologist medicine pediatrics ophthalmology dermatology dental care orthopedics ear nose throat ENT psychologist ke khanga hairaba Dr. Gyana Sadugyaduna Thanga area da leba mio chatrete hena lemna layang bagi thabak pangthoki loinana Mathok taba testing so lemna tawki amadi hidak sing so lemna pk Medical officer Impal West ke miyang makada UPSC singzamaina sendona tehi kuntra ge mathakta laiba singi NCB intensified screening drive taunana bagi damakta smart arogyas siva special outreach health camp amadi anemia ge oiba T3 anemia camp for anemia mokata bharat AMB ngase singzabai chinga makha yengkom laikai ge agro market set pangthokrai thoramaduga mari lainana UPSC singzamage medical officer in charge Dr. and Harabana phongdorakpada campaign ase thasage tang kundage hauduna matang tha March ke tang kuntra mathoi pawa pangthokade campaign ase manung chanba oina ngasi ase singzamage manungda leiriba yum singda changduna Chahi kuntra helaba miyosingbo BP hypertension diabetes na chingba kaya test toba amadi awareness pibani haiduna mahangna makha taraduna campaign asida frida atopalaina kaya su lying duna maduda changba hidak langthak kaya su pigani haina phongdokhi Comparison of serologic and immune response to hepatitis B vaccine following a repeat or standard regimen in the people who inject drugs I by Hiramda dissemination workshop among us class grandigi Imperial Hall the Pangthokrai. Says a hospital ka kusamnaduna community network for empowering CONE in Sinduna Pangthoki Batharamba Aduda Sanjay Gandhi Postgraduate Institute of Medical and Sciences ke Hepatology Department ke Head of Department Dr. Amit Goyal, Jawaharlal Nehru Institute of Medical Sciences ke Medical Superintendent Dr. K.S. Lokeshwar Singh Amadi New Delhi Labor Institute of Liver and Biliary Sciences ke Visiting Professor Dr. B.B. Rewarina Maru Iba Wangang Loi Oina Saruyake. Awareness aduga mari lainana CONE ke President Nalini Kanta Rajkumana Phongdorakpada Malemda hepatitis ka sagunaduna hingliba mi masing aduki mati gyami masagidamata CONE na sinduna hepatitis B vaccination tangka ka ahum tongna
खाइदोक्तुना कापगे कैंपेन सथखि अहानबा तांकक्ता चामदा चामा कापख्रबसु अकोनबगे अहुमला सुबा वैक्सीनेशन सथगदबदा सुमनतगे चादा यांखै खक्ता वैक्सीन कापखि मसिदगी नुमेट कुमाथोइनेगे ओइबा रैपिड रेजिमेंट सडुल असे हौदोलकपनी अदुमकपु मसिगे अवेयरनेस वाटबा अमदे वैक्सीन असिगे कामननबगे डाटा लेत्रिबा मेपुंग टिंगना खंगदबगे खुदोंसा मायोंनरी मसि कोंगननबगेदमक्ता मियाम पुन्ना खमिननबगे पांदमदा असगुम्बा वर्कशॉप असे पांगथोकपनी मालेमदा हेपाटाइटिस ता सगुनदुना हिंगबा मियोई मसंग मिलियन चनिका मरुपदरा रोम लैरी हारिबा लैना असे ड्रग यूजर सिंगना हेली मसे मोथनबा मास वैक्सीनेशन मरु ओय हाबसे स्टेट ना कंसीडर तौरगा वैक्सीनेशन कवर तौनरबा होना मिननिंगबगे अपांबा फोंदरखे first dose 100% coverage ngame second dose ka 85% khak ngame ni tranga mang ba hore chama da 6 months ki third dose to ka 50% mukang koi hena result to adi mi se mang gi ba lairam da ba contact mang gi ba dei phone number piram ba chat ki da ba lei gi da ba mayam ma aduna third dose ahum ka ka da ba se da akon ba dose Commemorate the pulse to inspire the future Haibathimda Jaliarong Union Jatiyo Assam Manipur and Nagaland Linkhat Kiba Tehi Sama Subage Tharam Ngase Impal West District Manung Chana Leba Sangai Bro Kabui Kul the Pangtokre Jaliarong Union Jatiyo Centenary Celebration Steering Committee na Sinduna Pangtokpa Tharamaduda Professor Marjin Long Kamsant Former Union MOS Home Affairs Amadi former President Jaliarong Naga Union Jet and EU Azang Rongmai President Jaliarong Union AM and Thaitulung Pamai Commissioner Horticulture and Soil Conservation Government of Manipur Joseph Paulin Kamsand Secretary Economics and Statistics Government of Manipur Hana Kamai Director TD and Health Government of Manipur Amadi Gaikhangam former Deputy Chief Minister Manipurna matak sena thoiba mitung thoromapo akhanaba mitung lent amadi sib host oina saruyake tharonga mari lenana thoiba mitung lenge waron pireduna professor Majinlong Kamsanna hai kabul phurup singna khundaba maphampa ama oiriba sangai prokulda natana mapham kya ahungba chakhwatpa kya uba phangle asigumba matamba asida organization singna kari khanglaga Chakadage haiba adu khanaba matam oi aikoi ki history senka aikoi ki lairol da yauri hausaki matam da pangai haiba senka asena history oi ba yaroi phungdoke do saro chegim thoba senga do ka se ai nang ni da mu ka du ki ba khali masi da amat masakam de ai ni mu ko ya de chakki som ai ba ma ta ji se pora man ka ke ni ne development होसे असी पोजीशन दे कोई योगरबनी काम फलवे है बडी मदु मासी उम मतम सिदा ऑर्गेनाइजेशन सिंग सिगी मथौ करिनो अको करि खन सकथले असी सो सिगुम निमित खन पथोई हुजे खन से Nagalamram da ZU Linkhat ke bage tehi sama rokpage pangthokliba thorampa asage matangda Jaliarong Union AMN ge President Azang Rongmaina Hai Hosagladiba Kabui Puruke Apex Body Ama Oidiba Jaliarong Union Asilisang Machamapan Kumangada Equigi Ipa Ipusing Nalenkapiramane Matamatuda Tunganba Maminga Ama Oina Leram Laba Matung Matamgi Matungi Ina Ahombakea Laktuna Ngasidi Jaliarong Union Hai Lady Ngasi Asida Union Asibo Maru Hulamba Ipa Ipusink Adubo Nahonana Ningsang Bagaloinana Makoibu Ikai Kunaba Udbo Oina Maru Iba Taurampa Ama Oina Pangtopani Pundoke And we want peaceful atmosphere in Manipur. As far as my view is concerned, it's a very good step. Now they have started depositing this thing, weapons, then they started to come to negotiable table now. So
Lamdam asida hojik tholiba wathok asige matangda zeliarong ke union loriba thodang ke matangda hangba wahange pakhom piraduna hai chahi ani fazalakadariba irang asina purba sida sur chauna akaiba amati awaba ke ade mayonari adubo ngasi phawba nakal asige marakta michangka amata sangdana nutrient oina laiduna lakli adubo kadigumba nakal asige marakta thokleba wathok asina marampo oiraka akanba sapo ama pirakpa tarakate karamba maikaida lepkani haiba adudi union asina kumna nairaba matungda lepkani maram asina lamdam asida santi oina lainanaba nakal animangna hona minesi loina leitaba mausage punsida hanjalangna nabage punna phamina duna wari sanaba matau tai aikhoi isinde inau sink khanaduna leiba pamde maram asina lamdam asida nukse sanana hingminana ba hona minesi Housing Manipur ge governor na thoglebe iranga se luishana na bage pantam amagal loinana khulai sing pekhalang na ba thamkiba waphangi matungi ena mafam ke ada khulai sing sinarapa ase apaba khudam pa amakhagne masina nakal ani ge marakta phamina tuna wari sanana bage lambi ama langna na ba amasune haina lobai ai phongdoke Zelianong ke unit linkhat khibagi tehi chama surakpagi monolith hangdokhibaga loinana sobenar amasu phongdoki amadi tonga ba mafam dagi lakpa kaboi phuruk ke cultural troop sing nat ke oiba isai amadi jagoi sing chu utkhi District Youth Affairs and Sport Office Dayasu Thobalge staff singna sinduna office asida mathau tawramba masage thabak tawbage matam loiraduna thabaktage pothagadariba mioi ahumge haraute yamna kainabage thorampa amanga se khongjong war memorial complex ta leba guest house ta pangthokre thabaktage potharagadaba dasu thawpalda matau taramba mioi ahum adude lecturer L Manaw Singh graduate PET T Subonta amade undergraduate PET SIS Bomeshone Taramaduda there so Tobal Devent Moirang Them there so Chandent M Tilok Singh there so Tobalda Matau Toramba Tabaktage Potharaba Retail Course G Saitabama Retail Superintendent B Umeshuri Retail Dayaso and Nungsiza Retail Dayaso P Makilung Retail Lecturer Y Narahari Singh Retail Lecturer S Ningtamp Retail Superintendent P Jamuna Devi Retail Superintendent P Pusparani Devi Retail PET H Iboyama Singh Retail PET H Yama Singh amati Retail UDC Ibi Haibi Devina President Member Singh oina saruyakhe Haraute amna kainabage tharamba aduda thabaktage potharagadaba makoi ahumda achamba kudol kaya pibaga loinana momento amamam piduna ikai khamna bodki Kimax na lamdam asige mairoi singbo phaba mating leiba mi amamam pho hena bage pandamda lamdam sige tonga school singda thangta amasung manipur gi jagoibo subject oina hangdoktuna lapage saruk ama oina ngasi su Kimax ke mi makada Imphal East ke awang posabam da leiba the Northern Academy skunda thangta bo assistant subject ama oina hapsin kre Taramaduda school asage principal Nandabam Keso Singh Maidai Inat Sindampa Apunbage Sindapurel Ningthozampa Ibohal Kimaske Secretary Education Sangkumar Kangabamna Mitungland oina saruyakhe Taramadugi matangda Kimaske Secretary Education Sangkumar Kangabamna hai lamdamasage ipa ipusingna thambiramba salange mahi oiriba thangtabo subject ama oina Haukiba income zalisangani taramari dage Kimax na ngasai phawba lepalaitana school singda haptuna lakle masina lamdam asigi kasingkoya sin bathungna leiriba mahiroi singda yohonbaga loinana mipung khudima po thangta hayana bage pandabda school singda haidiba subject asibo optional natraga additional subject oina haplakpani ngasidi tungamba school chamaga humbutrage mathakta thangta asi optional subject ama oina hangdokle subject asibo ningthina tamnaba haugalakliba meheroi singna tinsang kaisangdaba masamau phana amate mama lebak nungsiba mioi amamam
oirakpaka loinana thakse khasi khangba apaba yumbirenda oirakpa ngamgani haibagi ase pathajaba lei ngasidi thangta ase class 10 ta amadi 12 tagi hendoktuna Manipur University of Culture da master phawa tamba yare maram masina Manipur da leiriba government school amadi adet school singda so thangta asibo hawgalakliba mahiroi singge khanbiduna amadi masigi kanaba singa adu yingbiduna adomadugi school singda so hapsan biyo haina phongdoki थासगी तंगतरादा डॉक्टर सिंगना सेक्शन दबदगे लैखिद्राबा था निपान रोंगे नापुरी बी खुयाथोंग लैका दगे ngangbam borot ke loina be lokra pamba deblage haksang loduna mathau mangam pangtholagani adubu haidiba hillside hospital ga yanawa wafam amatalaite makatana justice phangdri phawa makata ba kongjang sangsang khegani haina laikai ge club mairapai bi amadi imang manungge maikai dage phongdorakle Hiramasaga mari lainana ngase koya tongka polen blaikaida pangthopa paugi mifampa amada lekhidrebike mapuroiba ngangbamba borona hai laikai tareta mairapaibi amade club ka imung manungka punna khanaraba matungda lekhidrebike haksangka loduna aroiba mathong mangam pangthongnaba wareba silorpani maru aina haksang loriba aselamta thangza mamang mangoinana laithau tinthau tawdaba yadaba leibana lekai miyam amadi imong manungda awaba tadanabage khongthangka ase laurakpani adubo haksang loba asiga leikhidabada Centenary hospital asiga karigamba makal amatada yasinaba leitri makatana justice phangriba fawa khongjang sangsangane Mangna makataraduna hai hiramasaga mari lainana Manipurgi Governor Chief Secretary yauna Health Services ka mari lainaba kudimakta hariba Hillside Hospital na ase kumna investigation tawraka hospital na asage license kaktatpiyo amati Centenary Basink madik sabalogi matung ina jarak pibinaba memorandum phawba tha asage tang taramangada pisingki basu laikre adubo haujuk phawba kariguma positive response amat lakpa leitri loinana police ke maikai dagisu ngasi phawba thabak thoram paikhat bage wafam thamlakpa leitri maramasina makatana khongsange sarukamba oina atumba bichar sathabinaba kota wakalagane phongdoke siba mamam sa lo ba chatkadabaje hospital hillside hai hospital ji siga bage yanabam ta julaite yananaba maram julaite adumako kayang namta thangjigi oiba lai kara laibana kai mera bai bi amati club ki kinodagi lai jigi oiba mai me chingdagi lai oiba tawda ya da project sigi da makta bai lawba sarje necessary Uttarakhand ke Chamoli district ta yamna chauna kintharaktuna border road organization BRO workers niphomadona sangkhrai thaudoka adu Badrinath Mandi dage kilometer mangarom lapa mana khungang da thokibani haina official singna phongdoke worker yankhai tarike manungda tarataru khakte kanmangamle makoi gi phibam aruba oiri army camp ta pokrai thaudoka du thokpa matamda lambi samba worker yankhai taret BRO camp ta leikhi Uttarakhand ke Director General of Police Dipam Setna haikibada weather phatabana maram moiduna rescue gi thabak punga anirom pharabasu mangamsan bangamdre akanba nungsaka loinana unkana tari lambi pomthing thingkhre lambi hangdongnaba snow cutters thabak suri ambulance mari khakso maphampa aduda thajengkhre